Manipurgi yuna foreign delegates singi pungning sumatkreng. Manipur na yumbu oikiba G20 gi summit ta mahiorol dagi chinjak oina sisinaduna laklaba Manipur ge makhal kaya gi yusingna foreign delegates singi pungning sumatkreng. Hotel Imphal da ngahan numidang pangthokiba G20 ga mari leinaba thauramda tongan ba stall tara hangduna thamkhe. Stall sing adugi manungda safi lanphi yauna phirol ge stall khara tribal singna sungba thangna ba mahe. Lina sabe handicraft ki polam sing state asida sajaba tongan ba makhal gi chief amasung Manipur indigenous kalai yaukhe. Stall sing adugi manungda foreign delegate sing na khwaidage khoida khiba amasung makhoi gi thamoibu pelhan bangam khibade Manipur indigenous kalai haina mingtholaba stall asina waikhe. Stall asida makhal makha kaya ge flavor hablaba local beer amasung local liquor sing ni haide. South Africa ki delegate amana pause asida hai Manipur gi indigenous liquor sing gi manungda khari hai na mingthon ba makhal gi liquor ase atai leibak sing da phangba local liquor sing dage matik mayai sian be helle chahi ahum gi mathakta process tawraba matungda i masugum na muna ngang ba makhal ge liquor asi mahakumba delegate kaya na mahau tanglaga yengkhe khajik thumtak tawba masung thakpada nungsiba manam amaga loina na alcohol gi chang yamna nem badawna khajik mayai ka halle Bhutan ki Chamber of Commerce ki kangbuni haijaba foreign delegate amana pause asida haikhe ngahan numidang Imphal Hotel da hangba stall singi manungda ama oikhiba Manipur indigenous kalaida mahakna nganglai na ba phajaba machuge local liquor ama mahakna thengnai liquor du uyungdagi sembani haina stall adu da leiramba miyoi singna phongdo e uyungi manam haipet phawba da natana thakpada apanba leitaba makhalge yu oi amasung kabuk mayai ka halle mahakna yu makhal adu khajik lauraga ummaga su yengi aduga yotsu yosille apaba makhal gi liquor ni haina lawe stall adu da leiramba nupi amana pause asida hai G20 gi mifam ase lalol etika mari leinaba oibana Manipur da phangliba makhal kaya gi polam sing mapan leibak ta gi lagliba sing da khangan bai base tangai phadaba mani haina lawe ai khoi gi pothok sing uthok na bagi atang ba khudong cha ba se manghan ba pam da badage thawaina Manipur indigenous kalai haina maming tholaga stall hang banai sekmai phayeng amasung khurkhul ge maming leraba using organic oina khanna sunglaga G20 gi delegate singge pungning singsinna na bahona khibane masu mamen senglaba masung ningthiraba makhum khumlaba chakhau gi yo using sagi manam chelan ba makhal gi yo sekmai gi wayu amasung afaba makhal gi machin haina mingthon ba yu makhal sing asi thelaga thamkhe delegate sing adu gi apam ba thungana ba tes oina khajik pithakhi amasung makhoi da khudol oina makhal kaya ge local liquor sing adu pi khe makhoi harau bagi ngamkhai leikhe dai asigumba makhal gi matik mayai chen ba local liquor ase makhoi gi laibak ta punana ba khara yamna lainabagi wafam phongdoklamme South Africa India Association of Japan gi president na Manipur ge local liquor sing adu lagliba June July aduwaida Delhi da khara pubirak pa yagadra haina phongdoklambaga loina na makhoi gi laifam thunglagada ba mafam sing taklami hai re Manipur na sahi lising ani rom maning tamba ning thau pan ba laibak amoina leram khibage khudam oiriba kangla ubada foreign delegate sing na sing thakre Manipur na yumbu oiduna haukiba February 13 tagi satharakiba G20 summit B20 ge ngarang humni chanba roiba numitta mapal delegate sing na kangla amadi ima kaithel da changduna yengkhre mapal gi delegate sing na Manipur na maning makha tamba ning tamba laibak ama oina chahi lising ani rom lerakiba du bu sing thakhe loina na kangla laifam lenbo ningthina sembat sagatuna ngak senduna mapung phana thamlamba du busu thagat pa phongdokhe masigi matungda ima kaithel ahum changduna yengba du da Imphal West ke DC amade ima kaithel ahum gi lusing be ima sing amade ima kaya na saruk yaduna mapal gi delegate sing adubo harau tayam na okay ima kaithel da yoliba handloom amadi handicraft ki oiba polam sing ubada angak pa oikhe ima sing gi maiki da gisu foreign delegate sing gi mafam da khudol tamkhe foreign delegate sing aduna paumi sing ga unabada phongdok lambagi matungin ade Manipur gi miyam hospitality yamna fajaba minung silai na miyam bu loina ba se atopa mafam amata da phangdaba top pa gun amane lamdam asida fangliba chinjaki mahaw amade mahausagi phajaba sinang foreign delegate singna tungkoi na Manipur bu ningsing baga loina na lakhaning bagi lising ama pire India gi saruk ama oiraga so Manipur ge tradition amadi culture gi top magun asina tourist sing gi aduki pungning chingsin ba made experience ama uhelle haina su phongdokhe makhata na paumi sing da phongdok lambagi matungin ade state asige potential khangbaga loina na investment tawna ba laidiba economy policy amade lamdam asigi law and order gi phibam yenglaga tongan ba Manipur gi chawkhat thaurangi thabak paikhanaba honagani haina su phongdoklamkhi haide ima kaithel ase nupi ngaktana phamba malem gi mafam amatada laitaba kaithel lamanne masina nupi singda hena sakti pi ba haibade women empowerment mapung phana yokhat pa amade
lamdam asigi nupisingna economy ge yanglen saru oina achoba thodang lawi haibadu mayek sengna takle lamdam sigi imasingna lawriba thodang asibu aduki matik tamjaningai amade singthaningai oi haina su phongdok lamkhe foreign delegate singna ima kaithel yenglaba matungda Govinda temple da chatuna yengkhe loinana Govinda bu khoiramkhe masigi matungda ngarang ayuk pung 13 rom taba matamda delegate sing akhanaba charter flight amada Imphal International Airport thadokre aroi bada tabi liba pumnamak pu thagachari